ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯈꯔ ꯑꯩ ꯁꯥꯎꯍꯟꯒꯦ ꯌꯦꯡꯉꯨꯀꯣ ꯌꯦꯡꯉꯣ ꯃꯆꯤꯟ ꯊꯤꯕ ꯍꯧꯍꯟꯒꯦ ꯌꯦꯡꯉꯣ ꯃꯆꯤꯟꯁꯦ ꯂꯣꯏ ꯊꯤꯍꯜꯂꯗꯕꯅꯦ ꯌꯦꯡꯉꯣ ꯃꯆꯤꯟꯁꯦ ꯖꯒꯠꯀꯤ ꯃꯤꯅ ꯇꯥꯕ ꯉꯝꯗꯕ ꯄꯣꯠ ꯃꯌꯥꯝ ꯉꯥꯡꯍꯜꯂꯒꯦ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯆꯥꯎꯈꯠꯄꯒꯤ ꯆꯥꯡꯗꯣ ꯎꯍꯜꯂꯒꯦ ꯌꯦꯡꯉꯨꯀꯣ ꯁꯤ ꯌꯦꯡꯉꯣ ꯀꯩꯅꯣ ꯌꯦꯡꯉꯣ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯀꯩꯅꯣ ꯁꯤꯁꯦ ꯀꯩꯅꯣ ꯅꯣꯏꯗꯤ ꯄꯣꯄꯤ ꯆꯥꯎꯕ ꯄꯣꯄꯤ ꯗ꯭ꯔꯛ ꯀꯥꯞꯁꯜꯂꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝꯕꯁꯦ ꯆꯥꯔꯒꯅꯦ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯌꯦꯡꯉꯣ ꯇꯨ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯇꯨ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯆꯥꯛꯆꯗ꯭ꯔꯣꯁꯦ ꯁꯤ ꯆꯥꯛꯇ꯭ꯔꯣꯁꯦ ꯌꯦꯡꯉꯣ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯁꯤꯁꯨ ꯌꯦꯡꯉꯣ ꯇꯨ ꯁꯤꯃꯁꯨ ꯌꯦꯡꯉꯣ ꯇꯨ ꯁꯤꯃꯁꯨ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯇꯨ ꯅꯣꯏ ꯅꯆꯤꯟ ꯊꯤꯕ ꯍꯧꯔꯣ ꯅꯆꯤꯟ ꯊꯤꯕ ꯍꯧꯔꯣ ꯄꯦꯞꯄꯥ 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 ꯉꯥꯡꯉꯣ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯩꯕꯥꯛ ꯏꯔꯥꯡ ꯁꯥꯒꯠꯂꯣ ꯑꯩꯕꯨ ꯌꯦꯡꯉꯣ ꯇꯨ ꯁꯤ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯁꯤꯁꯤ ꯀꯩꯅꯣ ꯑꯣ ꯁꯤ ꯖꯨꯝ ꯂꯩꯇꯦ ꯎꯔꯦꯀꯣ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯅꯆꯤꯟ ꯊꯤꯅꯤꯡꯗ꯭ꯔꯣ ꯍꯥ ꯊꯤꯔꯣꯕ ꯅꯆꯤꯟꯗꯣ ꯊꯤꯔꯣꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯣꯕ ꯃꯤ ꯍꯥꯠꯄ ꯍꯧꯔꯣ ꯗ꯭ꯔꯛ ꯀꯥꯞꯄꯒ ꯅꯣꯏ ꯄꯣꯄꯤ ꯆꯥꯗꯣꯏ ꯁꯔꯨꯛ ꯁꯤ ꯆꯥꯎ ꯏꯕꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯣꯁꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯦꯡꯉꯣ ꯀꯩ ꯀꯩ ꯌꯥꯎꯔꯦ ꯁꯤꯁꯤꯅ ꯁꯦꯡꯃꯥꯏ ꯉꯥꯔꯤ ꯀꯣ ꯁꯦꯡꯃꯥꯏ ꯉꯥꯔꯤ ꯑꯍꯥꯎꯕ ꯁꯤꯁꯨ ꯉꯥꯔꯤꯅꯦ ꯐꯔꯃꯦꯟꯇꯦꯠ ꯗ꯭ꯔꯥꯏ ꯐꯤꯁ ꯌꯦꯡꯉꯨ ꯇꯨ ꯌꯥꯔꯦꯀꯣ ꯁꯤꯁꯨ ꯌꯦꯡꯉꯨ ꯇꯨ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯄꯣꯄꯤ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯡꯃꯒꯤ ꯁꯤ ꯄꯣꯠꯁꯦ ꯑꯃꯃꯝ ꯂꯧꯔ ꯆꯥꯎ ꯈꯪꯕ꯭ꯔꯥ ꯆꯥꯛꯏꯕ ꯅꯀꯣꯛꯇꯣ ꯈꯔ ꯐꯅꯕ ꯅꯀꯣꯛ ꯁꯟꯊꯤ ꯍꯥꯜꯂꯤꯗꯣ ꯈꯔ ꯐꯅꯕ ꯇꯨ ꯑꯩꯈꯣꯏꯗꯤ ꯊꯤ ꯆꯥꯕꯩꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯐꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯩꯇꯩꯅ ꯀꯣꯛ ꯋꯥꯡꯉꯤꯁꯦ ꯅꯣꯏꯅ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯆꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯗꯨꯅ ꯄꯣꯄꯤ ꯆꯥꯕ ꯁꯤ ꯆꯥꯗꯕ ꯉꯁꯤꯗꯒꯤ ꯁꯤ ꯑꯃꯃꯝ ꯃꯦꯠꯂ ꯆꯥꯎꯀꯣ ꯅꯀꯣꯛꯇꯣ ꯐꯅꯅꯕ